ꯃꯀꯣꯛꯁꯤꯗꯤ ꯐꯖꯕꯅꯦ ꯃꯤꯈꯨꯕ ꯃꯨꯛꯕꯥꯡꯅ ꯃꯌꯥꯝ ꯄꯨꯟꯅ ꯕꯣꯕꯤ ꯀꯣꯟꯅꯔ ꯈꯔꯝꯖꯔꯦ ꯉꯁꯤꯗꯤ ꯉꯥꯅꯨ ꯊꯣꯡꯕ ꯑꯣꯏꯅ ꯄꯨꯖꯔꯦ ꯑꯗꯨꯒ ꯀꯂꯦꯖꯥꯒ ꯃꯀꯟꯒ ꯇꯧꯔꯒ ꯃꯦꯠꯄꯅꯦ ꯑꯗꯨꯒ ꯆꯝꯐꯨꯠꯅꯦ ꯑꯗꯨꯒ ꯃꯍꯤ ꯈꯤꯇꯪꯒ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯔꯁꯦ ꯑꯍꯥꯟꯕꯗꯒꯤ ꯍꯥꯟꯅ ꯍꯧꯋꯦ ꯑꯍꯥꯎꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯂꯩꯇ꯭ꯔꯦ ꯃꯍꯥꯎꯁꯤꯗ ꯃꯩ ꯆꯠꯂꯦ ꯆꯦꯡꯌꯦꯟꯅꯤꯅ ꯅꯨꯡꯉꯥꯏꯔꯦ ꯄꯥꯏꯕꯗꯤ ꯃꯣꯔꯣꯛꯁꯤꯗ ꯉꯁꯤꯗꯤ ꯃꯩꯁꯤ ꯃꯔꯤ ꯃꯉꯥ ꯆꯠꯇꯣꯔꯦ ꯑꯁ ꯑꯩꯈꯣꯏ ꯎ ꯃꯣꯔꯣꯛ ꯃꯅꯝꯁꯤꯗꯤ ꯃꯣꯔꯣꯛꯁꯤꯗꯤ ꯁꯤꯔꯦ
ꯃꯀꯣꯛꯁꯤꯗꯤ ꯐꯖꯕꯅꯦ. Moroksideh. Chân thì không nào chứ. Bé cái gì đấy. Morok sangat tapi im sangat kuah gitu.
ꯃꯣꯔꯣꯛ ꯃꯦꯠꯄꯁꯤꯅ ꯆꯥ ꯉꯝꯗ꯭ꯔꯤꯁꯦ khởi in đây trong buổi sáng human juga situ masana last time moroknya ada si ame presenti palidra masih morok sih berani ya humang ketik ikan. Aduh di sana sudah benar matang jadi sudah betul lagi matang video dah. Nunggu apa pun.